Praise the Lord. Ahanba magtada kanbiba mapu Yesu Kristagi sangthoireba minglenda yaifa mongol pizaba galoina nei kai khumnazari yengbiriba ichilna uche chalima pabung sing mayam namakpu mayam hoji social media da yam kanna viral hoiba video ma khak yenganjarake mayam video asida nupa macha amana church da mayam nei short thak khuramnaba thagatnaba mafum aduda mahakna video camera kapnabagi damakta sangmane adubu ishor gi thawai asengmana mahakpu loina biba mangonda sokpibagi maramna haiba nupa aduna hik kappa mayam ishor gi nungsiba do fangakpa matamda yengbiu aduga Yesu Kristana aikhoida kauri Yesu Kristana aikhoida kauri amasung hairi madudi aina nekhoibu kaidong ngaida thadok piroi hae mayam aikhoina Yesu Kristagi wahai taba matamda natragasu Yesu Kristagi matangda lakpa matamda aikhoina taningde aikhoina yengningde masigi maram ama lei mase adomna natte adubu phattaba hairiba adugi mapu aduna makok aduna aikhoida yenghandabani maramdi aikhoina yengba taragadi khangba taragadi ishorna loina birakpa taragadi lomnaidaba hingba fangkhitare haiduna mayam adubu amuktang changbiu amuktang yengbiu Yesu Kristagi manakta Yesu Kristagi holy Bible amuktang paraga yengbiu adomda amangba mata oiroi adomgi tongjaba khakta oini kanaba khakta oini amambagi pangal punamak mangkhigani haikap jekap na adomda sangmanga moi ahanbada video si yengbiu mayam उसका प्रेम बहुत ही उत्तम है मनुष्य तुम्हें छोड़ जाएगा और परमेश्वर तुम्हें कभी नहीं छोड़ेगा मनुष्य तुम्हें ठुकराएगा पर परमेश्वर तुम्हें कभी नहीं ठुकराएगा क्योंकि वो परमेश्वर हमारा रक्षक परमेश्वर है sini mayam yam athoibani mioibada asauba phattaba laman khumningba mi bu manghanaba tauba mi khatnaba mi fuba hatokba oktabigi thabak ishor dagi natte phattaba dagi ni adubu ishor gi nungsiba phangakpa matamda phattaba punamak tanthokhi ishor gi matik mangalna aduga mahakna pap tauduna leiba ngamde haiduna hai mayam praise the Lord Yesu Kristana dombu loina bibo isanu haijaribasi uhanjaribasi thongdokjaribasi jamjamba wahi natte kan biba mapu aikhoibu loina biriba Emmanuel gi wahini adom Jishu gi manakta changbiu Yesu Krist gi wahi pabiu Holy Bible Yesu Krist gi matangda khanbiu nainabiu maramdi mahak amuk lakadaure mahak nungsibani phattabadagi nungsibana kalli maramdi nungsibase asini laishembiu mapu haibase ishor haibase mioibabu nungsibagi damakta mahakna taukiba mahakna khangkibado siduna fumduna higatpado adongi